ꯊꯣꯏꯕꯤꯅ ꯃꯤꯠꯂꯥꯎ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯆꯦ ꯍꯥꯏꯌꯣꯕ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯌꯦ ꯁꯅꯥꯇꯣꯝꯕꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯁꯅꯥꯇꯣꯝꯕꯅ ꯄꯥꯕꯨꯡ ꯐꯣꯟ ꯇꯧꯔꯛꯑꯦꯁꯦ ꯑꯦ ꯀꯗꯥꯏꯅꯣ ꯁꯦ ꯁꯅꯥꯇꯣꯝꯕ ꯃꯆꯟꯗ ꯐꯣꯟꯗꯨ ꯄꯤ ꯊꯣꯏꯕꯤꯗꯨ ꯐꯣꯟꯗꯨ ꯍꯦꯛ ꯂꯧꯕꯒ ꯄꯥꯕꯨꯡ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯨꯡ ꯉꯁꯤꯗꯣ ꯅꯪꯒꯤ ꯗꯥꯔꯥꯁꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯍꯧꯖꯤꯛꯇ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ ꯊꯣꯏꯕꯤꯗꯨ ꯔꯥꯁ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ ꯇꯍꯥ ꯑꯃꯨꯛ ꯍꯪꯉꯛꯏ ꯄꯥꯕꯨꯡ ꯗꯥꯔꯥꯁ ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯗꯣꯛꯇꯔꯅ ꯔꯥꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯂꯣꯟꯅ ꯈꯤꯇꯪ ꯃꯃꯣꯟ ꯅꯣꯛꯆꯩ ꯄꯟꯆꯅꯨꯅ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯍꯣꯔꯦꯟ ꯕꯨꯡꯉꯣꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯗꯣꯅꯔꯗꯣ ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣꯕ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯟꯆꯅꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯏꯆꯥꯅ ꯈꯪꯉꯔꯣꯏ ꯏꯄꯥ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ ꯊꯣꯏꯕꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯈꯖꯤꯡ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯗꯥꯔꯥꯁꯇꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗꯧꯅ ꯇꯧꯔꯛꯏ ꯗꯥꯔꯥꯁ ꯅꯪ ꯐꯔꯣꯀꯣ ꯑꯩ ꯅꯪ ꯎꯅꯤꯡꯉꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯪ ꯊꯣꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯁꯅꯥꯇꯣꯝꯕꯅ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣꯗꯅ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯔꯛꯑꯒꯦ ꯇꯥꯃꯣ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯃꯣꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯨꯄꯤ ꯀꯣꯏꯔꯨꯒꯦ ꯏꯁ ꯃꯁꯛꯁꯤꯒ ꯄꯛꯇꯦꯍꯦ ꯄꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯆꯠꯂꯦ ꯏꯃꯥꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯁꯅꯥꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯉꯁꯤ ꯏꯁꯩꯒ ꯉꯪꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯑꯕ ꯐꯥꯎꯕ ꯁꯅꯥꯇꯣꯝꯕꯗꯨ ꯍꯜꯂꯛꯇꯦ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯒꯦꯠ ꯐꯥꯎ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯐꯅ ꯊꯦꯡꯉꯐꯥꯎ ꯍꯜꯂꯛꯑꯝꯗꯦ ꯃꯦꯝꯆꯧꯕꯤꯅ ꯊꯣꯏꯕꯤ ꯅꯕꯨꯡꯗꯨꯕꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯝꯗꯤꯌꯦ ꯅꯨꯄꯤ ꯀꯣꯏꯔꯨꯅꯤ ꯀꯥꯏꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯦ ꯅꯠꯇꯦ ꯅꯨꯄꯤꯒ ꯆꯦꯟ ꯈꯣꯠꯇꯅ ꯇꯧꯔꯤ ꯖꯥꯠꯂꯣ ꯑꯗꯣ ꯆꯦꯟ ꯈꯣꯠꯇꯅ ꯇꯧꯔꯁꯨ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯗ ꯖꯥꯠꯂꯣ ꯅꯠꯇꯦ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯀꯗꯥꯏꯗꯅꯣ ꯃꯃꯥꯅ ꯂꯩꯔꯤꯁꯦ ꯑꯁ ꯃꯃꯥ ꯇꯥꯃꯣꯗꯣ ꯅꯨꯄꯤ ꯀꯣꯏꯗꯕꯅꯤꯀꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯗꯨꯗꯤ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯄꯗ ꯂꯣꯠꯄ ꯃꯥꯅꯕꯣ ꯍꯣ ꯈꯪꯖꯗ꯭ꯔꯦ ꯑꯃꯒꯤ ꯃꯦꯟ ꯈꯔ ꯇꯥꯔꯦꯅ ꯇꯧꯔꯒ ꯑꯃꯒꯤ ꯑꯃꯨꯛ ꯑꯩꯗꯤꯕꯀꯣ ꯃꯃꯥ ꯑꯝꯇ ꯉꯥꯡꯅꯨꯕ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯥꯜꯂꯦꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯇꯣꯝꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯦꯝꯆꯧꯕꯤꯅ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯕꯁꯤ ꯌꯥꯗꯦꯗ ꯀꯣꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯪꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯃꯦꯝꯆꯧꯕꯤꯒꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯕꯨꯡꯒꯤ ꯃꯑꯣꯡꯗꯨ ꯆꯤꯡꯅꯔꯞ ꯇꯧꯅ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯕꯨꯡꯒꯤ ꯀꯥ ꯇꯪꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥꯇꯣꯝꯕ ꯃꯐꯤꯁꯨ ꯍꯣꯡꯗꯦ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯇꯥꯃꯣ ꯁꯅꯥꯇꯣꯝꯕꯁꯨ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯃꯆꯟꯅ ꯀꯧꯕꯗꯨꯗ ꯃꯆꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯤꯕꯗꯤ ꯊꯣꯏꯕꯤ ꯐꯣꯟ ꯇꯧꯍꯧꯔꯦꯉꯣ ꯊꯣꯏꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯏ ꯍꯥ ꯀꯥꯏꯗ ꯀꯃꯥꯏ ꯇꯧꯍꯧꯔꯤꯅꯣ ꯁꯅꯥꯇꯣꯝꯕꯅ ꯁꯠꯄ ꯃꯥꯜꯂꯦ ꯄꯔꯁꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯣꯐꯤꯁ ꯆꯠꯄꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠ ꯑꯃꯠꯇ ꯕꯖꯥꯔꯗ ꯌꯦꯡꯒꯦꯅ ꯆꯪꯉꯨꯕꯅꯦ ꯐꯨꯔꯤꯠ ꯈꯟꯕ ꯂꯣꯏꯔꯒ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤꯅꯦ ꯑꯁ ꯁꯠꯄ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯂꯩꯕꯅꯦ ꯕꯖꯥꯔꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯐꯨꯔꯤꯠꯁꯨ ꯅꯍꯥꯟ ꯁꯠꯂꯦꯅ ꯍꯥꯏꯌꯦ ꯌꯥꯎꯁꯪꯒꯤ ꯃꯤ ꯆꯤꯟꯕꯗꯨꯗ
पैसादुदी थोइना खलुद्रे बेगतुदा चे सांग आईडी कार्ड आधार कार्ड पान कार्ड सु लोइना याउरिबने अदुगिनी अइना मथा सारिसे फोन दुसु मरुइबा ngakta अस फरेसे तामो अमा मु कोक लेरगा याबदुबा होइने लैबबुदी याइने अदा मरुइबा मयाम याउखिबदुदा खल्लिबनिने अदु थिरि कांदने अइना थेंगिसे तामो लाओसे फंगरोइबा खंजिलुरानो चाक चारसि लाओ लामबना सिरेबा इसे चाक चाद्रिबो हजिपो इस कमाई चादोइबा नुंतिगे अदुम चामिनरगा चलो चलो चाक थिरुरो तामो फी होंगगा लागे थोइबिसु थोरक्तुना चाक थिरे मबुंगदा केम खालुनु खोलुनु हाइजबगी वानी थवाइदी माने हेना नुंगाइत्रिबनी मबुंगी चेसांग अरुबा मांखिबगी नुंगाइत्रिंगे मथक्तुदा राजका वारी साननी खंजरंबा आशा अदु काइखिबगी हेना मथवाइ नुंगाइरमदे असुमना मतम खरा हौख्रे राजका पाउ फौनबा पामलबसु मबुंगी फोन सु लैत्रिबनिना उपाय सुक्लै लैरमदे नोंमै था थाजदना नुंथिल अमा चनबीदु थोइबी होइदा लाक्लम्मी चनबीना सेस मी मचादी ज्ञान खुतादो डायरेक्ट का पारमिने थोइबीना हैमा हिंचाबिया काखलओ खंगिने नंगबो चनबीसु काखतुना फमथै कै पारमिनो पादेदा सुम कैनो मेंगंबने थोइबी नंग नाब्रो नमाय नमितका लोइना मक्सिले थोइबी चनबीना हंगलिबदु खुंबगी महुत्ता फोन याउरब्रो याउरए केदौरगे अम्ता पिरओ चनबीसु फोन दु लौथोक्तुना थोइबीदे पिरई थोइबी फोन दु हेक लौबगा करी करीनो पंगमेता मेटली चनबीना कैनो थोइबी नंग तौरिदुबो फोन तौगे तौबने कनादा धारास्ता चनबी ngakna yenglei कैनो हाइसिबो चनबी आई मागा पाउ फाउनदबा कुइरे मा दिल्लीदा हेक चंखिबदगी आइगा वारी सानबा फंगद्रे ऑपरेशन तौबा नुमित्तु फाउ पाबुंगदी वारी सानरमे अदुगी मतुंग अदुम फाउनखिद्रे अदुगी नुमित्तुदा तामोगी फोन सु तहौरे अस नंग दारास की नंबर बु खंगब्रा खंगे अदुनी ओलिसे मागी फोन सिसु फंगदे तौरिसे अदुदी पाबुंगदा तौदना नंबर खंगदिए चनबी धारास की खक्तने आइना खंगिसे अस अदुदी कमाई तौदोइबा अदुनी खल्लिबसे चिठी थाखिसिरो नापचा दे लाइमा कमाई थादोइनो मोइनि लैरिबदो एड्रेस सु खंगदना इहे अदसु सुमिने कोका ngawri चनबी येंगो था तरेन निपान हाइरई इबानी उनद्रिसे मागी खंजल तारक्ट्रिसे नत्रगा मयुम चलुसिरो चनबीगी वादुदा थोइबीदु फट येंगलई हलामदी उननीदना हलामदौ मांदिये हलादी लाकनी नाइखोइदा तामोसु पाव मदी हाइरकनीना अस खंजद्रसे सि यौरदे आइसु तामोना आइसे हॉस्टेल दा थमनी हाइये हा कदाइदा कनागे हॉस्टेल ट्यूशन चटपदो नाते चाना भाइदुना सनालैमा हॉस्टेल दा लेहलनी हाइये स्कूल गा सुनकनबा थोइबे बोर्डिंग दा ओइना लेहनिंगे आइदी आइसु लैनिंगे अदो पैसा नुंसा हाइबा मसु लैदना अदुबुदि चुम्मे बोर्डिंग दे अमो पैसा चाउरकनी फरे लैरोदा आइसु अदुम चंगके नंग ट्यूशन चटलबो चले ब्राइट लाइट कोचिंग ओइना याउरे ओ आइसु नंगोंदा एलबेन एग्जाम लोइबगिने अदा फोन याम तौरकपने फोन सु फंखिदे अथुबसु ओइबदुदा आई लापो फरक ताखरे अदुना आइसु अदा दुम याउखरबा होय किसु काइदेदा फरेसे लाओ इमुंगदा चंगसे कई कईनो खरा सारोसे दारास का पाउ फाउनबसु फंखिद्रे करी कमदौखरबनो हाइबा कमाई तौखरबनो हाइबसु आई खंगदिए मानसु आइबु थिरकते तामोसु चतुने येंगोइ हाइये मोइगी मयुमदो सोलोलगा अदुम लै हाइ आइसु तुयेब थादोइनिना चनिंद्रबसु चनिंगदना आई मफमसिदा लैखिबनि मिलाव अस खुचाक्तो सिदा लैबदैदि आइगा मुंग थेंगनरेको चे आई मागी मपाव अमदि याम खंगनिंगे मिलाव फंगलोइदौरिब्रा खंगदि मसिना आइबु हेना वाहले मिलावना चे कपनुबा
ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯥꯗ ꯂꯩꯊꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯐꯣꯟ ꯇꯧꯍꯧꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕ ꯑꯣꯏꯔꯝꯅꯤꯌꯦ ꯙꯔꯥꯖꯅ ꯆꯦꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯃꯥꯅ ꯍꯦꯟꯅ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯗꯣꯏꯅꯦ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯁꯦꯡꯕꯩꯔꯣ ꯃꯤꯠꯂꯥꯎ ꯑꯁꯦꯡꯕꯒꯤꯅꯦ ꯉꯍꯥꯟ ꯆꯦ ꯑꯁꯥꯒꯤ ꯋꯥꯔꯤ ꯇꯥꯏꯌꯦ ꯉꯁꯤꯅ ꯆꯦꯒꯤ ꯑꯗꯣ ꯆꯦꯒꯤꯅ ꯍꯦꯜꯂꯦ ꯊꯃꯣꯏ ꯀꯥꯏꯕ ꯆꯦꯀꯣ ꯆꯦ ꯑꯁꯥꯅ ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯀꯕꯤꯔꯥꯖꯇꯣ ꯄ꯭ꯔꯄꯣꯁ ꯇꯧꯈꯤꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤꯌꯦ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯗ ꯗꯥ ꯀꯕꯤꯔꯥꯖꯅꯅꯦ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯤꯟꯅꯔꯤꯕꯅꯤ ꯅꯕꯨꯡꯒꯨꯝ ꯈꯜꯂꯨ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯑꯗꯒꯤ ꯆꯦ ꯑꯁꯥꯅ ꯀꯞꯄꯗꯣ ꯉꯍꯥꯟ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯄꯜꯂꯛꯏ ꯑꯗꯨꯒ ꯀꯞꯄꯦ ꯀꯕꯤꯔꯥꯖꯇꯤ ꯌꯥꯝ ꯆꯝꯕꯅꯦ ꯃꯤꯁꯨ ꯐꯕꯅꯦ ꯀ꯭ꯂꯥꯁꯇ ꯀꯩꯅꯣꯝ ꯊꯣꯛꯄꯁꯦ ꯃꯥꯅ ꯂꯤꯠ ꯑꯗꯨꯝ ꯇꯧꯋꯦ ꯃꯁꯛꯁꯨ ꯐꯖꯩꯀꯣ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦꯕ ꯃꯥꯟꯕꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯀꯦꯟꯕꯅꯦ ꯑꯗꯨꯗ ꯆꯦ ꯑꯁꯥꯁꯨ ꯌꯥꯎꯈ꯭ꯔꯤꯅꯦꯕ ꯌꯥꯔꯦ ꯊꯦꯡꯉꯁꯦ ꯑꯦꯛꯖꯥꯝꯗꯤ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯏꯃꯥ ꯏꯄꯦꯝꯃ ꯑꯦꯛꯖꯥꯝꯕꯨ ꯊꯣꯛꯑꯕ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤꯌꯦ ꯈꯤꯇꯪ ꯄꯥꯔꯒ ꯑꯗꯨꯝ ꯄꯥꯁ ꯇꯧꯕꯗꯨꯕ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯆꯦꯁꯨ ꯋꯥꯕ ꯐꯔꯝꯃꯅꯤ ꯐꯨꯝꯃꯒ ꯊꯝꯕꯁꯦ ꯋꯥꯕꯅꯦꯕ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇ꯭ꯔꯦꯅꯦ ꯇꯨꯝꯃꯣ ꯌꯥꯔꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ 12 ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯍꯣꯁꯇꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯑꯣꯐꯤꯁ ꯆꯠꯇꯣꯏꯔꯣ ꯆꯠꯀꯅꯤ ꯀꯩꯗꯧꯔꯦ ꯆꯟꯕꯤ ꯍꯣꯏ ꯐꯥꯎꯕꯗꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯆꯟꯕꯤ ꯍꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ ꯀꯩꯁꯨꯝ ꯂꯩꯇꯤꯌꯦ ꯁꯨꯝ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯉꯥꯏꯅꯕ ꯌꯥꯔꯣꯏ ꯊꯦꯡꯉꯗꯤ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯅꯦꯕ ꯍꯣꯏ ꯇꯥꯃꯣ ꯍꯥꯏ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯥꯃꯣ ꯀꯩ ꯅꯪꯒꯤ ꯗꯥꯕꯛꯇꯗꯣ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤ ꯅꯪ ꯂꯩꯔꯝꯃꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯃꯥꯗꯤ ꯀꯩꯒꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯍꯦꯛ ꯍꯥꯏꯅꯔꯣ ꯑꯗꯣ ꯇꯥꯃꯣ ꯙꯔꯥꯖꯀꯤ ꯋꯥ ꯊꯣꯏꯕꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯚꯛꯇꯗꯁꯨ ꯍꯪꯕꯅꯤ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯕꯖꯥꯠꯅꯣ ꯀꯥꯟꯅꯗꯦꯁꯦ ꯊꯦꯡꯅꯕꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯆꯠꯂꯣ ꯊꯣꯏꯕꯤꯁꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯁꯨ ꯃꯆꯟꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯔꯦꯝꯕꯒꯤ ꯔꯥꯖꯀꯤ ꯋꯥ ꯄꯜꯂꯨꯔꯦꯗꯨ ꯍꯦꯛ ꯌꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯟꯕꯤ ꯍꯣꯏꯗ ꯌꯧꯔꯛꯂꯤ ꯆꯟꯕꯤꯅ ꯑꯥꯗ ꯆꯪꯉꯛꯏꯁꯤꯕꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯥꯗꯤ ꯀꯩꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯇꯥꯃꯣꯁꯨ ꯌꯥꯎꯔꯛꯏ ꯆꯟꯕꯤ ꯑꯩ ꯃꯥꯁꯦ ꯊꯅꯝꯒꯦ ꯍꯣꯔꯦꯜꯗꯣ ꯑꯩꯗꯤ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯗꯤꯌꯦ ꯑꯣꯇꯣꯗꯔ ꯀꯩꯅꯣ ꯏꯔꯦꯟꯖꯅ ꯍꯥꯞꯀꯠꯂꯛꯎꯀꯣ ꯑꯃꯨꯛ ꯉꯥꯎꯅꯤ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯀꯩꯝ ꯈꯪꯗꯕꯅꯤ ꯆꯟꯕꯤꯅ ꯀꯩꯗꯧꯕꯒꯤ ꯑꯣꯇꯣꯗ ꯊꯥꯔꯛꯇꯣꯏꯅꯣ ꯑꯩꯅ ꯊꯤꯟꯗꯧꯔꯤꯅꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯟꯕꯤꯅ ꯇꯥꯃꯣ ꯆꯪꯉꯨꯈꯤꯁꯦ ꯆꯥ ꯊꯛꯈꯤꯁꯦꯕ ꯑꯩ ꯊꯦꯡꯉꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯊꯛꯑꯁꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯍꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯛꯑꯣ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯆꯟꯕꯤꯁꯨ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯦ ꯊꯣꯏꯕꯤꯅ ꯇꯥꯃꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯇꯥꯃꯣꯒꯤ ꯅꯝꯕꯔꯗꯣ ꯈꯪꯉꯦꯕ ꯁꯅꯥꯇꯣꯝꯕꯅ ꯐꯔꯦ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯁꯅꯥꯇꯣꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯟꯕꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯩꯀꯣ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇ ꯄꯥꯝꯃꯦ ꯑꯩꯁꯨ ꯊꯣꯏꯕꯤꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯏꯕꯦꯝꯃ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯐꯔꯛꯇꯣ ꯉꯥꯡꯉꯛꯀꯅꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯁꯦꯡꯕꯅꯦ ꯅꯪꯒꯁꯦ ꯂꯨꯅ ꯌꯥꯝ ꯇꯧꯕꯤꯌꯦꯕ ꯒ꯭ꯌꯥꯟ ꯈꯨꯇꯥꯁꯤꯗ ꯄꯥꯝꯕꯩ ꯋꯥꯅꯦ ꯑꯃꯃꯨꯛ ꯄꯥꯝ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯩꯁꯥꯕꯤꯅꯦ ꯈꯜꯂꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯄꯛꯇꯦ ꯅꯪ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏꯗꯅꯤ ꯂꯦꯞꯍꯜꯂꯤꯁꯦ ꯏꯍꯦ ꯋꯥꯔꯤꯗ ꯀꯥꯎꯔꯨꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯟꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯨꯔꯅꯣ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦꯕ ꯂꯩꯔꯝꯃꯨꯍꯦ ꯀꯨꯏꯔꯣꯏ ꯀꯩꯁꯨ ꯁꯤ ꯍꯥꯏꯔꯒ ꯆꯟꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯀꯥꯗꯨꯗ ꯂꯩꯍꯧꯔꯦ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨ ꯑꯣꯠꯇꯨꯅ ꯆꯟꯕꯤꯒꯤ ꯄꯤꯇꯛ ꯇꯧꯕ ꯀꯥ ꯑꯗꯨ ꯁꯥꯅ ꯌꯦꯡꯂꯛꯏ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯃꯤꯠꯇꯨ ꯊꯝꯂꯛꯏ
ꯌꯥꯝ ꯅꯥꯟꯅ ꯒ꯭ꯂꯥꯁꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯛꯏ꯫ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣꯗꯨ ꯌꯦꯡꯏ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯔꯒ ꯅꯥꯀꯜꯗꯅ ꯁꯅꯥꯇꯣꯝꯕ ꯂꯦꯞꯇꯨꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯗꯨ ꯎꯔꯒ ꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯐꯣꯇꯣꯗ ꯊꯝꯂꯕ ꯃꯇꯨꯡ ꯋꯥꯜꯗꯨꯗ ꯊꯦꯠꯂꯤꯕ ꯄꯤꯛꯆꯔꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯊꯥꯏꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯆꯥꯟꯕꯤꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗ ꯊꯣꯏꯕꯤꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯦꯞꯄꯒꯤ ꯄꯤꯛꯆꯔ ꯑꯃ ꯌꯦꯛꯇꯨꯅ ꯄꯤꯈꯤꯕꯗꯨ ꯑꯃꯨꯛ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯆꯥꯟꯕꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯆꯥꯟꯕꯤ, ꯊꯥꯏꯅꯒꯤꯅꯦ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯊꯦꯠꯆꯤꯟꯕ ꯃꯇꯝꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯦ ꯊꯣꯏꯕꯤ꯫ ꯑꯩꯁꯨ ꯕ꯭ꯔꯤꯖꯤꯠꯅꯒ ꯇꯧꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯀꯥꯟꯗ꯫ ꯏꯍꯦ, ꯕ꯭ꯔꯤꯖꯤꯠ ꯍꯥꯏꯔꯒ ꯊꯣꯏꯕꯤ, ꯍꯟꯗꯛ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯍꯥꯏꯕꯅꯦ꯫ ꯀꯥꯏꯗ? ꯃꯐꯝ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ, ꯑꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯨꯜꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯣ, ꯅꯪꯁꯨ ꯌꯥꯎꯗꯧꯅꯤꯀꯣ? ꯑꯁ, ꯕ꯭ꯔꯤꯖꯤꯠ ꯌꯥꯎꯅꯤ ꯈꯟꯕꯗ ꯇꯜꯂꯦꯗ ꯑꯩ꯫ ꯏꯍꯦ, ꯃꯥ ꯌꯥꯎꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯗꯣꯏꯁꯤꯗꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ, ꯃꯤ ꯂꯣꯏ ꯄꯨꯟꯗꯣꯏꯅꯦꯕ꯫ ꯍꯣꯏ, ꯐꯔꯦ, ꯆꯥ ꯊꯛꯁꯤꯁꯦ꯫ ꯊꯣꯏꯕꯤ, ꯍꯥꯎ, ꯅꯪ ꯗꯥꯔꯥꯁꯀ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ? ꯐꯥꯎꯅꯗ꯭ꯔꯦ, ꯀꯨꯏꯔꯦ, ꯃꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯦ ꯍꯥꯏꯌꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯤꯌꯦ꯫ ꯑꯁ, ꯀꯨꯏꯔꯦꯍꯦ ꯊꯣꯏꯕꯤ꯫ ꯀꯨꯏꯔꯦ, ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯈꯪꯗꯤꯌꯦ꯫ ꯆꯥꯟꯕꯤ, ꯑꯩꯅ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯕ ꯃꯥꯜꯂꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯍꯤꯛ ꯀꯞꯂꯛꯏ꯫ ꯆꯥꯟꯕꯤꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯥꯟꯕꯤꯅ, ꯊꯣꯏꯕꯤ, ꯑꯁ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣꯕ, ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ꯫ ꯆꯥꯟꯕꯤ, ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ, ꯑꯩꯒꯤ ꯀꯔꯤꯝ ꯈꯟꯕꯤꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯄꯁꯦ ꯃꯥ ꯃꯋꯥ ꯃꯄꯥꯎ ꯑꯃꯇꯪꯗꯤ ꯇꯥꯍꯟꯕꯤꯔꯛꯄ ꯌꯥꯕꯅꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯑꯩ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯆꯥꯟꯕꯤ꯫ ꯃꯥꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯆꯤꯡꯅꯔꯕꯅꯦ ꯑꯩ꯫ ꯆꯥꯟꯕꯤꯅ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯕ ꯊꯣꯏꯕꯤ, ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯕꯥꯔꯇꯣꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ꯫ ꯊꯣꯏꯕꯤ ꯀꯞꯄꯝꯕꯗꯨ ꯂꯦꯞꯇꯨꯅ ꯆꯥꯟꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯆꯥꯟꯕꯤꯗꯨ ꯄꯪꯍꯥꯏꯗ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯔꯒ ꯈꯨꯝꯃꯛꯏ꯫ ꯆꯨꯝꯗ꯭ꯔꯣ? ꯃꯣꯏꯒ ꯅꯣꯏꯒꯗꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩꯅꯦ, ꯄꯥꯎ ꯍꯥꯏꯔꯛꯐꯝꯗꯤ ꯊꯣꯛꯇ꯭ꯔꯣ? ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ, ꯃꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯒꯤ ꯗꯥꯔꯥꯁꯇꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩꯌꯦ꯫ ꯑꯗꯨꯅ ꯀꯞꯀꯅꯣꯕ꯫ ꯑꯩ ꯀꯞꯄꯔꯣꯏ ꯆꯥꯟꯕꯤ, ꯑꯩ ꯀꯞꯄꯔꯣꯏ꯫ ꯃꯥꯗꯣ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯍꯦꯛ ꯀꯞꯄꯅꯦ, ꯃꯥꯅ ꯎꯈ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯤꯌꯦ, ꯑꯩ ꯀꯞꯄꯔꯣꯏꯒꯦ꯫ ꯆꯥꯟꯕꯤꯗꯣ ꯑꯃꯨꯛ ꯁꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯋꯥ, ꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ, ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯔꯥꯖ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯤꯔꯝꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯅꯇꯨꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯃꯌꯥꯡ ꯅꯨꯄꯤ ꯂꯧꯔꯒ ꯂꯩꯈ꯭ꯔꯕꯣ ꯅꯪꯕꯣ? ꯆꯍꯤ ꯑꯃ ꯍꯦꯜꯂꯁꯤꯐꯥꯎ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯆꯥ ꯊꯛꯇꯣꯛꯑꯣ, ꯏꯪꯉꯅꯤ ꯍꯥꯏꯕ꯫ ꯆꯥ ꯂꯣꯟꯕ ꯌꯥꯝ ꯍꯩꯔꯝꯃꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯆꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯗꯤ ꯅꯪ ꯅꯌꯨꯝ ꯍꯜꯂꯣ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯝꯇ ꯆꯥ ꯇꯥꯔꯦ꯫ ꯍꯣ, ꯄꯤꯖꯔꯣꯏ, ꯅꯌꯨꯝ ꯍꯜꯂꯣ ꯌꯥꯔꯣꯏ ꯍꯥꯏꯕ, ꯑꯩ ꯅꯪ ꯊꯥꯛꯄꯒ ꯉꯝꯖꯔꯣꯏꯀꯣ꯫ ꯈꯨꯍꯥꯏꯒꯗꯤ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ꯫ ꯍꯣ, ꯐꯠꯇꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯈꯤꯕꯗꯣ ꯁꯤꯡꯉꯛꯑꯣ꯫ ꯆꯥꯟꯕꯤꯗꯨ ꯆꯥ ꯊꯛꯑꯝꯕꯅꯤ, ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯆꯥꯗꯨ ꯍꯥꯏ꯫ ꯊꯣꯏꯕꯤꯅ, ꯇꯞꯅ ꯊꯛꯎ, ꯑꯩꯒꯤꯁꯨ ꯂꯩꯖꯩꯇꯨ꯫ ꯅꯪ ꯈꯨꯊꯧꯂꯨꯗꯦꯀꯣ, ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ, ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁ, ꯑꯗꯣ ꯊꯣꯏꯕꯤ, ꯗꯥꯔꯥꯁꯀꯤ ꯃꯃꯥꯟꯅꯕ ꯅꯪꯅ ꯈꯪꯕ ꯂꯩꯇ꯭ꯔꯣ? ꯄꯥꯎ ꯑꯃ ꯍꯪꯁꯤꯗꯅ꯫ ꯆꯥꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯥ ꯊꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯆꯥꯟꯕꯤ, ꯐꯣꯟ ꯄꯤꯔꯛꯑꯣ꯫ ꯆꯥꯟꯕꯤꯁꯨ ꯐꯣꯟꯗꯨ ꯄꯤ꯫ ꯀꯩꯗꯧꯗꯣꯏꯅꯣ?
ꯊꯣꯏꯕꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯃꯕꯨꯡꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯏ꯫ ꯇꯥꯃꯣ, ꯁꯅꯥꯇꯣꯝꯕꯅ ꯉꯁꯥꯏꯗꯒꯤꯅꯤ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯤꯕꯁꯦ꯫ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯇꯧꯔꯛꯇꯦꯅꯦ꯫ ꯀꯥꯎꯊꯣꯛꯎꯔꯤꯅꯦ꯫ ꯀꯥꯎꯅꯤ ꯅꯪ, ꯚꯛꯇꯗꯣ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯔꯛꯄꯅꯦ꯫ ꯅꯪ ꯑꯝꯇ ꯆꯠꯂꯣ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯏꯁꯦ꯫ ꯀꯨꯏꯔꯦ ꯃꯤꯅ ꯉꯥꯏꯔꯤꯗꯣ꯫ ꯄ꯭ꯔꯞ ꯆꯠꯂꯨꯀꯣ꯫ ꯍꯣꯏ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ, ꯆꯟꯕꯤ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯌꯧꯔꯛꯄꯗ ꯉꯥꯏꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯨꯑꯣ꯫ ꯃꯤ ꯉꯥꯏꯔꯦ ꯍꯥꯏꯕ? ꯀꯅꯥꯅꯣ? ꯗꯥ ꯚꯛꯇꯗꯣ ꯉꯁꯤꯅꯦ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯦꯕ꯫ ꯃꯥꯗꯤ ꯀꯩꯗꯧꯕ? ꯈꯪꯗꯦ, ꯂꯥꯛꯑꯣꯕ꯫ ꯃꯁꯛ ꯐꯖꯗꯥꯏꯅꯦ ꯑꯗꯨꯁꯨ꯫ ꯉꯥꯏꯈꯣ ꯈꯤꯇ ꯀꯦꯈꯤꯒꯦ꯫ ꯑꯁ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯄꯦꯟꯈꯤꯅꯨꯀꯣ, ꯀꯨꯏꯔꯣꯏꯕ꯫ ꯅꯨꯄꯥ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯣꯏꯍꯟꯗ ꯌꯥꯔꯣꯏꯗꯧꯔꯤ ꯅꯪ꯫ ꯑꯩ ꯅꯪ ꯎꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯄꯤꯔꯣ, ꯄꯤꯗꯦ ꯍꯥꯏꯔꯤꯕꯅꯦ ꯑꯩꯗꯤ꯫ ꯉꯥꯡꯗꯅ ꯂꯩꯍꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯣꯕ꯫ ꯂꯣꯏꯁꯤꯜꯂꯤꯁꯤꯃꯛꯇꯗ ꯀꯩꯅꯣꯕ? ꯆꯟꯕꯤꯁꯨ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯏ꯫ ꯆꯟꯕꯤꯅ, ꯃꯤꯁꯤꯁꯨ ꯆꯤꯜꯂꯤꯍꯦ꯫ ꯉꯁꯥꯏꯅ ꯆꯠꯂꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ? ꯅꯪꯅ ꯅꯝꯗꯅ ꯍꯦꯛ ꯊꯦꯡꯍꯜꯂꯤ꯫ ꯍꯩꯃꯥ, ꯁꯤꯕꯨ ꯑꯩꯅꯔꯣ? ꯉꯟꯅ ꯆꯠꯂꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯕ? ꯃꯤ ꯉꯥꯏꯔꯝꯃꯅꯤꯌꯦꯕ꯫ ꯀꯌꯥꯝ ꯀꯨꯏꯅꯅ ꯌꯦꯡꯉꯣ ꯉꯥꯏꯔꯝꯗꯣꯏꯗꯣ꯫ ꯚꯛꯇꯗꯣ ꯅꯣꯏ ꯅꯋꯥꯔꯣ? ꯅꯪꯅ ꯑꯗꯨ ꯉꯥꯏ ꯉꯝꯗ꯭ꯔꯤꯗꯣ? ꯒꯥꯔꯤꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯕꯅꯦ, ꯊꯧꯕ ꯌꯥꯗꯕꯩꯅꯤꯀꯣ꯫ ꯏ ꯀꯥꯔꯛꯀꯅꯤ ꯑꯩ꯫ ꯑꯠꯆꯥ, ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯗ꯫ ꯉꯥꯡꯉꯛꯀꯅꯨ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯊꯣꯏꯕꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯦ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯂꯨ ꯑꯗꯨꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯗꯨꯅ ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯑꯩ ꯅꯪꯕꯨ ꯀꯌꯥ ꯋꯥꯅꯉꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯁꯤꯒꯦꯐꯥꯎ ꯈꯟꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯦ꯫ ꯁꯤꯔꯕꯁꯨ ꯅꯪꯕꯨ ꯎꯔꯒ ꯁꯤꯒꯦ ꯈꯟꯅ ꯉꯥꯏꯖꯔꯛꯄꯅꯦ꯫ ꯌꯥꯔꯦ, ꯑꯩ ꯉꯁꯤꯗꯤ ꯄꯦꯜꯂꯦ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫